Peace, Unity and Sustainable Development haiba themda numit 8 ni chathagadaba Manipuri University Annual Sports and Cultural Festival ngasi hogdokre. Hogdokpagi ngasi ahanba numitta university asigi yamlaba mahiroi kayana senglaba kangladagi maira lawduna puraklaga Manipuri University da laiba maira adu chukhatuna festival adu hogdokke. Bhagavat Chiksa Ashram Thaubal Tomjing Semgatpada Achauba Thaudang Lauramba Ashram asigi founder amadi Lengaki Director of Education su oiramba Taurangbam Ibotombigi Kolumdoi Suba Disappearance Anniversary Day gi thauram ngarang Thaubal Tomjingda Laiba Ashram asida pangthokre. Prime Minister Narendra Modi ngasi COVID-19 ki vaccine kapkre. Ngasi New Delhi da laiba All India Institute of Medical Sciences ta Prime Minister na ahanba dose kapki. Vaccine kapa aduga mari lainana Prime Minister Narendra Modi na COVID-19 lanthengna ba hotnabada laibak asigi scientists amadi doctor sing na laukhiba thaudang singtha nangai ni haiki. Malem gi oina COVID-19 positive oiba missing crore taramathoi lakh nifu lising humpu mangaga chani kuntra sukre. Laina asina maram oiduna leikhidaba missing na lakh kunmanga lising kuntraga chatret taranithoi sukre. India gi oina hojik phawada positive oiba mioi crore ama lakh taramathoi lising taraga chama yankhainithoi sukre amadi laikan nabangam dana COVID-19 na maram oiduna leikhidabana mioi lakh ama lising yankhai taret ka chama yankhai taret sukre.